ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯈꯨꯟ ꯑꯃꯠꯇꯗꯒꯤ ꯑꯣꯏꯔꯕꯁꯨ ꯂꯩꯀꯥꯏꯗꯤ ꯄꯨꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯁꯤꯡꯕꯗꯤ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯃꯗ ꯑꯃ ꯍꯥꯏꯖꯤꯟ ꯑꯃꯗ ꯑꯃ ꯍꯥꯏꯖꯤꯟ ꯇꯧꯗꯨꯅ ꯃꯈꯣꯏ ꯍꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯖꯤꯟ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯛꯄꯗ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯈꯨꯟꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯑꯃꯅ ꯂꯩꯉꯣꯏꯅ ꯊꯨꯝ ꯁꯥꯗꯨꯅ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯏꯁꯤꯡ ꯑꯄꯨꯝꯕꯅ ꯆꯨꯍꯤ ꯁꯥꯗꯨꯅ ꯌꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯑꯃꯠꯇ ꯌꯣꯟꯕ ꯁꯤꯠꯂꯝꯗꯦ꯫ ꯐꯅ ꯀꯨꯏꯅ ꯌꯣꯜꯂꯕ ꯐꯥꯎꯕꯗ ꯁꯤꯠꯇ꯭ꯔꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯄꯣꯠ ꯑꯗꯨ ꯑꯣꯟꯊꯣꯛꯅꯔꯒ ꯂꯧꯅꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯄꯣꯠꯀ ꯑꯣꯟꯅꯔꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯜ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯎꯅꯕꯒ ꯍꯦꯛꯇ ꯌꯩꯅꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯅꯕ ꯃꯇꯝꯗꯗꯤ ꯈꯠꯅꯕ ꯉꯝꯂꯝꯗꯦ꯫ ꯆꯂꯥꯛ ꯃꯥꯟꯅꯕ ꯃꯁꯦꯟ ꯊꯦꯡꯅꯕꯗꯨꯗ ꯅꯣꯛꯃꯤꯟꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯄꯨꯜꯂꯒ ꯀꯔꯕꯥꯔ ꯇꯧꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯥꯅꯔꯗꯨꯅ ꯀꯔꯤ ꯀꯔꯕꯥꯔ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯃꯇꯝꯗ ꯆꯂꯥꯛ ꯐꯂꯥꯛꯀꯤ ꯑꯣꯏꯕ ꯀꯔꯕꯥꯔ ꯑꯃꯕꯨ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯇꯨꯅ ꯐꯖꯔꯕ ꯎꯇꯣꯡ ꯑꯃꯕꯨ ꯃꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯃꯤꯗꯤ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯀꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯇꯣꯡ ꯑꯗꯨ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯪꯁꯤꯟꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃ ꯍꯥꯟꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯂꯨꯝꯃꯒ ꯂꯩꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯎꯇꯣꯡ ꯑꯗꯨꯅ ꯍꯦꯛ ꯂꯪꯁꯤꯜꯂꯛꯄꯒ ꯍꯥꯟꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛꯇ ꯊꯣꯛꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯤꯅꯁꯨ ꯎꯇꯣꯡ ꯑꯗꯨ ꯄꯥꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯁꯤꯟꯗꯣꯛꯑꯕ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯐꯖꯔꯕ ꯎꯇꯣꯡ ꯑꯃꯁꯨ ꯄꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯂꯝꯗꯝ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯝꯗꯝ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯇꯟꯖꯥ ꯑꯃ ꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯡꯒꯪ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯄꯣꯠ ꯑꯃ ꯌꯣꯟꯖꯔꯤ꯫ ꯄꯣꯠ ꯑꯁꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯅꯤ꯫ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯤꯅꯥꯏ ꯑꯃ ꯊꯣꯛꯍꯟꯕ ꯌꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯨꯅ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯃ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯀꯃꯥꯏ ꯇꯧꯕ ꯎꯇꯣꯡꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯇꯣꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯃꯔꯥꯡ ꯂꯥꯡꯅꯔꯤꯉꯩ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤꯅꯣ ꯌꯣꯜꯂꯤꯕꯗꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯇꯣꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯃꯤꯅꯥꯏ ꯑꯃ ꯊꯣꯛꯍꯟꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯐꯔꯦ, ꯅꯪꯒꯤ ꯎꯇꯣꯡ ꯑꯁꯤ ꯑꯩ ꯂꯩꯔꯒꯦ, ꯑꯗꯨꯕꯨ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯃꯤꯅꯥꯏ ꯑꯃꯕꯨ ꯊꯣꯛꯍꯜꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯎꯇꯣꯡ ꯑꯁꯤꯗ
ꯍꯦ ꯎꯇꯣꯡ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯃ ꯊꯣꯛꯍꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯎꯇꯣꯡ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯣꯠꯈꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯂꯪꯁꯤꯟꯈꯤ꯫ ꯃꯁꯤꯗ ꯉꯁꯥꯏꯗꯒꯤ ꯂꯨꯝꯃꯒ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯇꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯎꯇꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯇꯣꯡ ꯑꯗꯨ ꯃꯍꯥꯛ ꯂꯩꯔꯒꯦ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯃꯜꯗꯤ ꯂꯨꯄꯥ ꯈꯧꯖꯥꯎ 2ꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯔꯦ, ꯑꯗꯨꯃꯛ ꯑꯩꯅ ꯄꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯤꯔꯔꯤ꯫ ꯑꯗꯨꯒ ꯎꯇꯣꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯃꯥꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯎꯇꯣꯡ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯌꯥꯔꯔꯣꯏ, ꯃꯔꯝꯗꯤ ꯃꯥꯗꯤ ꯑꯩꯅ ꯀꯧꯊꯣꯛꯄꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯀꯧꯊꯣꯛꯄ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯀꯧꯊꯣꯛꯄ ꯅꯨꯄꯥ ꯑꯁꯤ ꯄꯨꯗꯨꯅ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯝꯂꯕ ꯁꯦꯟꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯎꯇꯣꯡ ꯑꯗꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒ ꯈꯛꯇ ꯂꯩꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯧꯔꯥꯡ ꯁꯨꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯎꯇꯣꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯧꯕꯨꯛ ꯌꯧꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, ꯑꯩꯒꯤ ꯂꯧꯕꯨꯛꯁꯤꯡ ꯑꯁꯤꯗꯤ ꯅꯥꯄꯤꯅ ꯀꯨꯞꯂꯦꯗꯅ, ꯑꯗꯨꯅꯗꯤ ꯎꯇꯣꯡ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯨꯄꯥ ꯑꯃꯕꯨ ꯅꯥꯄꯤ ꯄꯦꯡꯅꯕ ꯀꯧꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯎꯇꯣꯡ ꯑꯁꯤꯗ ꯍꯥꯏꯔꯛꯏ, ꯍꯥꯏ ꯎꯇꯣꯡ, ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯧꯕꯨꯛ ꯑꯁꯤꯒꯤ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯄꯦꯡꯊꯣꯛꯅꯕ ꯅꯨꯄꯥ ꯑꯃꯕꯨ ꯊꯣꯛꯍꯜꯂꯨꯍꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯇꯣꯡ ꯑꯗꯨ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯇꯥꯡꯅ ꯆꯥꯔꯤꯁꯨ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯃꯈꯣꯡ ꯍꯥꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯀꯣꯛꯇ ꯎꯇꯣꯡ ꯑꯗꯨꯅ ꯀꯣꯛ ꯍꯦꯛ ꯄꯥꯜꯂꯕꯣꯏꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, ꯍꯦ, ꯀꯅꯥꯅꯣ ꯃꯤꯅ ꯈꯣꯡ ꯍꯥꯝꯂꯤꯉꯩꯁꯤꯗ ꯆꯩꯇꯨꯞꯅ ꯊꯣꯝꯂꯛꯏꯁꯤꯅ, ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ, ꯍꯥꯏ ꯊꯣꯛꯂꯛꯂꯦꯅꯦ ꯁꯤꯗꯤ, ꯍꯥꯏ ꯃꯤꯅꯥꯏ ꯂꯥꯎ ꯂꯥꯎ, ꯑꯩꯅ ꯅꯪꯕꯨ ꯊꯕꯛ ꯁꯨꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯤꯕꯅꯤ, ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ, ꯀꯔꯤ, ꯑꯩꯉꯣꯟꯗ ꯃꯤꯅꯥꯏ ꯀꯥꯏꯗꯅ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯍꯧꯖꯤꯛ ꯅꯪ ꯅꯁꯥ ꯅꯔꯨ ꯄꯨꯡꯇꯦꯛ ꯇꯦꯛꯀꯦꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯃꯤꯅꯥꯏꯁꯦ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦꯅ ꯎꯇꯣꯡ ꯑꯁꯤꯗꯒꯤ ꯀꯧꯊꯣꯛꯂꯤꯕꯅꯦꯕ, ꯃꯥꯅ ꯑꯩꯉꯣꯟꯗꯒ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯈꯦꯛꯆꯤꯜꯂꯛꯑꯦꯅꯦ꯫ ꯍꯦ ꯃꯤꯅꯥꯏ, ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤꯡꯕ꯭ꯔꯥ? ꯅꯪꯗꯤ ꯑꯩꯅ ꯎꯇꯣꯡ ꯑꯁꯤꯗꯒꯤ ꯊꯣꯛꯍꯜꯂꯛꯄ ꯃꯤꯅꯥꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯌꯥꯝꯂꯕ ꯂꯧꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯅꯥꯄꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯄꯦꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ, ꯍꯥꯏ ꯑꯄꯪꯕ ꯅꯨꯄꯥ, ꯑꯩꯗꯤ ꯅꯪꯒꯤ ꯎꯇꯣꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯉꯥꯎꯁꯤꯟꯅꯔꯒ ꯅꯔꯥꯟ ꯀꯣꯛꯊꯣꯛꯀꯦ ꯈꯜꯂꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯃꯈꯣꯡ ꯍꯥꯝꯂꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯇꯥꯞ ꯇꯥꯕ ꯃꯈꯩ ꯈꯟꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯛꯄ ꯑꯁꯤꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯧꯔꯥꯡ ꯁꯨꯔꯝꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯀꯩꯗꯧꯅꯔꯒꯦ ꯍꯥꯏꯗꯨꯅ ꯆꯪꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯗꯒꯤ ꯊꯣꯛꯍꯜꯂꯛꯄꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯑꯩꯒꯤ ꯃꯤꯅꯥꯏꯅꯤ, ꯃꯍꯥꯛꯄꯨ ꯑꯩꯅ ꯂꯧꯔꯥꯡ ꯁꯨꯍꯟꯒꯅꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯃꯈꯣꯡ ꯍꯥꯝꯂꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ,
ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯩꯗꯤ ꯏꯁꯥꯒꯤ ꯂꯧꯔꯥꯡ ꯁꯨꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯗꯤ ꯈꯣꯡ ꯍꯥꯝꯅꯤꯡꯕꯗꯒꯤ ꯈꯣꯡ ꯍꯥꯝꯂꯤꯉꯩꯗ ꯅꯨꯄꯥ ꯑꯁꯤꯅ ꯆꯩꯇꯨꯞꯅ ꯊꯣꯝꯃꯛꯑꯒ ꯑꯩꯁꯦ ꯃꯥꯒꯤ ꯃꯤꯅꯥꯏꯅꯤ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗꯤ ꯈꯣꯡ ꯍꯥꯝꯂꯝꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯑꯩꯒꯤ ꯎꯇꯣꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ, ꯑꯩꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ, ꯆꯨꯝꯅ ꯈꯣꯡ ꯍꯥꯝꯖꯔꯝꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯤꯆꯥꯔ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯋꯥꯌꯦꯟꯅꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧ ꯑꯁꯤꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯥ, ꯅꯪꯅ ꯎꯇꯣꯡ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯏꯅ ꯃꯤ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯈꯪꯍꯧꯔꯒ ꯂꯩꯍꯧꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯅꯁꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯉꯩꯗ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯟꯊꯗꯅ ꯈꯨꯝꯃꯛꯂꯝꯃꯤ, ꯑꯩ ꯏꯁꯥꯃꯛ ꯎꯇꯣꯡ ꯑꯁꯤꯗꯒꯤ ꯃꯤ ꯑꯃꯕꯨ ꯊꯣꯛꯍꯟꯕꯗꯨ ꯎꯈ꯭ꯔꯕꯅꯤ, ꯑꯩꯈꯛ ꯅꯠꯇꯅ ꯃꯤꯌꯥꯝ ꯑꯃꯁꯨ ꯎꯍꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯅꯤ, ꯎꯇꯣꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯥꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯅꯨꯄꯥ ꯑꯃꯕꯨ ꯅꯪꯒꯤ ꯎꯇꯣꯡ ꯑꯁꯤꯗꯒꯤ ꯊꯣꯛꯍꯜꯂꯨ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯋꯣꯏꯕꯃꯛꯀꯤ ꯃꯤ ꯑꯃ ꯊꯣꯛꯂꯛꯂꯕꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯊꯥꯖꯔꯒꯦ, ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯒꯦ꯫ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯎꯇꯣꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯕꯨ ꯊꯣꯛꯍꯜꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯎꯇꯣꯡ ꯑꯗꯨꯗ ꯍꯦ ꯎꯇꯣꯡ, ꯅꯍꯥꯛꯅ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥ ꯑꯃꯕꯨ ꯊꯣꯛꯍꯜꯂꯨ ꯍꯥꯏꯗꯨꯅ ꯎꯇꯣꯡ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯇꯣꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯔꯨꯝ ꯑꯃꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯎꯇꯣꯡ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯑꯣꯏꯕꯅ ꯀꯅꯥ ꯑꯃꯠꯇꯁꯨ ꯊꯣꯛꯂꯛꯇ꯭ꯔꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕꯁꯨ ꯊꯣꯛꯂꯛꯇꯕ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯍꯦ ꯅꯨꯄꯥ, ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯎꯇꯣꯡꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯥ ꯍꯥꯏꯕꯕꯨ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯅꯨꯄꯥ ꯑꯗꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ, ꯎꯇꯣꯡ ꯑꯗꯨꯕꯨ ꯌꯣꯜꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯨꯄꯥ ꯑꯃꯕꯨ ꯊꯣꯛꯍꯟꯗꯨꯅ ꯑꯩꯕꯨ ꯊꯥꯖꯍꯜꯂꯒ ꯆꯂꯥꯛ ꯇꯧꯗꯨꯅ ꯌꯣꯟꯊꯣꯛꯂꯝꯕꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯊꯧ ꯑꯁꯤꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯅꯪꯅ ꯃꯁꯛ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯤ ꯃꯥꯟꯗꯦ, ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯪꯐꯩ ꯂꯥꯛꯄ ꯃꯤ ꯃꯥꯜꯂꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯎꯇꯣꯡ ꯑꯁꯤꯅ ꯃꯤ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯥ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯌꯦꯠꯄ ꯄꯤꯕ ꯌꯥꯔꯔꯣꯏ, ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯥ ꯑꯁꯤꯗ ꯕꯗꯅꯥꯝ ꯄꯤꯕꯒꯤ ꯁꯦꯟꯌꯦꯛ 3 ꯄꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯎꯇꯣꯡ ꯂꯩꯕꯒꯤ ꯁꯦꯟ ꯑꯃꯗꯤ ꯃꯥꯅ ꯕꯗꯅꯥꯝ ꯄꯤꯔꯨꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯈꯤꯕ ꯁꯦꯟ ꯑꯅꯤꯔꯛ ꯇꯤꯡꯗꯨꯅ ꯃꯌꯨꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌా ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫